नुपा पुनबा हाइरेदना अरोइबिदा वाथी तौनबनी मधु खंगलदना मयामदगी मरक्तगी लंचा हाइफेट लैथोरक्तुना अहांब बाल्कनी अदोमदा लाई तुमिना समलेपलंबदगी मखुता पाइरिबा फॉरेन की अंगांगु महीदु याव मम थकलगा पॉकेटदगी फोन दु लौथोक्तुना करी करीनु खरा येंगली शॉर्ट न्यूज़ खरा कबुक कबुक पारमलगा करी वाखल बलाकपनो खंगदे अमुक्ता सोशल मीडिया पाइदबा निपादो इंस्टाग्राम डाउनलोड तौरगा इचम चंबा मिंग अमदा अकाउंट अमा खुदकदुदा हांगदोई अकाउंट हेक हांगबगा सेटिंग्स दा खरा सेमदोक संजिन तौरगा सर्च दा डायरेक्ट चंगदुना मिंग अमा थीरी सोशल मीडिया सोइदना पाइरमगनी खल्ली अदुबु थीरीबा मिंग अदो खरा कमन ओइबना मयाम अमा थोकले अकाउंट सिंग अदो मुन्ना येंगलगा अकाउंट अमदा नमी ओइरमगनी खनबगा चानना ओइरमले मिंगा फोटोगा कोनना हापी थोइबी मोइरांगथेम ऑथर इन्फॉर्मेशन असिदगी अहेनबा इन्फॉर्मेशन दी हापते बायो अदुदा अदुबा फोटोस अमदी मागी लिटरेचर वर्क्स मयाम अमदी यावरमी इकुई कुइदना पुंग खरगी ममांगदा थागलकपा फोटो अदुदा चंगदुनी येंगी उरे नोकफेट तौना थोइबिना बुक लॉन्च इवेंट अदुगी फैंसिंग साइन तौरिबा फोटो अदो मथंग मथंग असम चंगदुना येंगी इवेंट अदुदा मयाम पुन्ना थोइबिगी नोवेल अदो हांगदोक्तुना पुन्ना कापगी फोटो माइक्रोफोन पाइबगी फोटो फैंस खरगा पोस्टर ममांगदा कापा मथंग मथंग असम येंगलकपदा थोइबिगी सिंगल फोटो अमा यावरंबदुदा मखुतु चपलेपतुना येंगी हानगी सक्तमदगी खरा खजिक होंगलमले खरदा नत्ते यामना होंगलमले अंगांग ओइबगी सक्तमदगी खरा मचुर ओइसिले अदुबु माइथोंग अदो हेक येंगबदा फजबदी हल्लमद्री हेनदो फज थोकलमले वखलदा खली फजफम सथोई करीगिसु फजरोई नुंगाइबा याइफबा अरुबे इसिंगदा तिनबनी मरोल लोना नोकपा विचना अनीदुने तुमतकना सांगना हुइथारिबा नातोन मचादुने राशि लेबी चिनबाल अदुगी मोमुंता तौबा मतौदुने पुमनमक सिंग असी हानदगी हेना मगुन लैरमले फोटो सिंग अदो मथंग मथंग येंगबदा खंगले अकाउंट मागी पर्सनल इन्फॉर्मेशन हापा अकाउंट नत्ते हाइबदो चही निपान की मतुंगदा नसी उरिबसिना अहानबनी हिदा खरगा पाइशिलुबगा फोटो सिंग अदो येंगना येंगना निंगसिंगलकनु यादे मतम अमगी हौख्रबा वारी कया दिवाली नुमितकी नुमिदांग अदुदा चाक चाबा लोइरगा थोइबिगा गांथोइगदो लगाव थाबगी सेलदो लौरगा गांथोइ होइदा हाथो हाथो चेले लंचाबु चटमिनरुसे हाइजगदौरिबनी असिगुम्बा कुम्है इरांगदा थोइनो वाखल चंगदबा नुपादो मचल गांथोइगा थोइबिगना नमदना पुगदौरि लंबीदा चटना चटना कमदौना यानबा हाइनगनी हाइनसु वा खने लैसाबी मचा अनीदो युम हेक यौबगा अनीदो होइमाइ हाइदा लंचागी कागी थोंजलदुदा ngathu thengdu tawraga tuminale aduga nganthoi mabungbu kaure tamo lancha phamung manakta thariba study table adugi manakta phamlaga lairika ma paduna leirambani machal kauribado mamaidi leithokta itap tapna khome nganthoi mabungi kada changlaktuna tapna mabungbu themba haure tamo lairik to kayam kuina pakhidoino कईनो सुम दिवाली नुमितना मपानगा थोइद्रा हंगमनिदा थोइ असिबु पाखंगनेये पाखंग ओइरदि थोक्तबा यादे हाइबगा लेब्रा हाइसा सुम लैदना मी लगाव याम खावे हाइ सोरोका चौबदा थाबागा चटनिंग्रो केदोबै लगावनो सेल मांगनबा अदो अखोइदि चटनिंगे काइदा लगाव थाबदो लगाव थानिंगे हाइबा कई लगाउनु रेमदा सेल मांगनबनी चही अमगी दाव येंगे तौबनी अमुक्तंग थाबसिबो अदुगी महत तुमुरचा अस मी अखुदमोगा लगाव थाबा चटकनीना ककादा हाइरमगा लाइनी अदुगा ककाना सु लगाव थानबा सेल सुपिरेइनी कना कना नो खोइनीदे थोइबिगा इबानी गांथोइगी वाहै अदुदा लंचा थोंजेलोमदा फत येंगलकपनी
ꯊꯣꯏꯕꯤꯁꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯆꯜꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯟꯅꯗꯤ ꯉꯥꯡꯗ꯭ꯔꯦ, ꯏꯇꯞ ꯇꯞꯅ꯫ ꯅꯈꯣꯏ ꯑꯅꯤꯅ ꯁꯣꯏꯗꯅ ꯒ꯭ꯔꯤꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯠꯇꯦꯕ, ꯃꯤ ꯅꯨꯡꯁꯤꯗꯅ ꯄꯤꯔꯛꯄꯁꯤꯕꯨ꯫ ꯑꯗꯨ ꯇꯥꯃꯣꯒ ꯆꯠꯇ꯭ꯔꯗꯤ ꯊꯣꯏꯕꯤ ꯏꯕꯥꯅꯤꯇꯪ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯌꯦꯕ꯫ ꯇꯥꯃꯣ, ꯉꯥꯛꯇꯪ ꯆꯠꯂꯨꯁꯤ, ꯀꯨꯏꯔꯣꯏꯕ꯫ ꯀꯨꯏꯅ ꯊꯥꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯂꯟꯆꯥ ꯐꯤꯌꯥꯟꯗ ꯌꯥꯜꯂꯤꯕ ꯀꯥꯃꯦꯠ ꯁꯔꯠꯇꯨ ꯂꯧꯔꯒ ꯇꯤ ꯁꯔꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯤꯠꯁꯤꯜꯂꯤ꯫ ꯑꯅꯤꯗꯨꯁꯨ ꯃꯤꯠꯆꯤ ꯈꯠꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯦꯡꯒꯣꯟꯅꯔꯒ ꯂꯟꯆꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯥ, ꯉꯥꯟꯊꯣꯏꯒ ꯊꯣꯏꯕꯤꯒꯁꯦ ꯂꯒꯥꯎ ꯊꯥꯅꯤꯡꯉꯦꯌꯦ, ꯉꯥꯛꯇꯪ ꯊꯣꯛꯎꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯊꯦꯡꯅꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ꯫ ꯂꯒꯥꯎ ꯈꯥꯎꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯤꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯉꯥꯡ, ꯑꯍꯜ ꯅꯍꯥ, ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯄꯨꯡꯌꯣꯝ ꯍꯦꯛ ꯌꯣꯝꯃꯤ꯫ ꯉꯥꯟꯊꯣꯏꯒ ꯊꯣꯏꯕꯤꯒꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕ ꯅꯠꯇꯦ, ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯁꯠ ꯁꯠ ꯊꯥꯅꯤꯡꯕ ꯃꯐꯝ ꯌꯦꯡꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯊꯥꯕ ꯍꯧꯏ꯫ ꯂꯟꯆꯥꯗꯤ ꯂꯒꯥꯎꯗꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯥꯕꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯊꯣꯏꯕꯤꯒ ꯃꯆꯜ ꯉꯥꯟꯊꯣꯏꯒꯅ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯇꯧꯔꯤꯕꯗꯨꯗꯤ ꯂꯥꯞꯇꯛꯅꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯈꯣꯛꯏ, ꯑꯃꯨꯛ ꯃꯥꯡ ꯇꯧꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥꯗꯒꯤꯁꯨ ꯂꯒꯥꯎꯗ ꯁꯦꯜ ꯃꯥꯡꯕꯒꯤ ꯃꯊꯥ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯔꯕꯒꯨꯝ ꯇꯧꯔꯤꯕꯗꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯝ ꯂꯦꯞꯇꯨꯅ ꯊꯥꯔꯝꯕꯗꯒꯤ ꯉꯥꯟꯊꯣꯏꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯦꯜ ꯈꯣꯛꯇꯕ ꯌꯥꯗꯦ ꯈꯟ ꯃꯌꯥꯝ ꯃꯔꯛꯇ ꯍꯨꯠꯆꯤꯟꯗꯨꯅ ꯂꯒꯥꯎ ꯈꯥꯎꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯐꯝꯊꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯥꯡꯕ ꯌꯥꯕ ꯃꯥꯡꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯝꯊꯣꯛꯇꯨꯅ ꯂꯦꯞꯂꯤ꯫ ꯂꯒꯥꯎ ꯊꯥꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯉꯥꯡ, ꯑꯍꯜ ꯅꯍꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯒꯥꯎ ꯊꯥꯐꯝ ꯑꯗꯨꯗ ꯑꯣꯝꯁꯤꯟ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯊꯥꯅꯔꯤ꯫ ꯃꯤ ꯈꯔ ꯆꯤꯟꯁꯤꯜꯂꯛꯄꯒ ꯊꯣꯏꯕꯤꯅ ꯁꯦꯜ ꯑꯗꯨ ꯃꯥꯡꯁꯤꯜꯂꯛꯄꯒ ꯂꯦꯞꯇꯅ ꯌꯦꯡꯂꯤꯉꯩ ꯅꯨꯄꯤ ꯑꯍꯜ ꯃꯁꯥ ꯈꯔ ꯆꯥꯎꯕꯤ ꯑꯃꯅ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯍꯥꯏꯐꯦꯠ ꯏꯟꯊꯣꯔꯛꯄꯗ ꯇꯨꯒꯦ ꯇꯧꯏ꯫ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯃꯁꯥꯗꯨ ꯐꯩꯅ ꯍꯥꯏꯊꯒꯦ ꯇꯧꯕꯗꯨ ꯃꯇꯥꯡ ꯆꯥꯅ ꯂꯟꯆꯥꯅ ꯐꯠ ꯆꯪꯁꯤꯜꯂꯛ ꯊꯣꯏꯕꯤꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗꯨ ꯄꯥꯏꯕꯣꯏ ꯊꯦꯡꯕꯣꯏ ꯇꯧꯗꯨꯅ ꯉꯥꯛꯏ꯫ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯕꯅꯤꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯌꯦꯡꯅꯕ ꯅꯠꯇꯦ꯫ ꯂꯟꯆꯥꯅ ꯃꯥꯕꯨ ꯉꯥꯛꯂꯤꯕꯗꯨ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯂꯤ꯫ ꯁꯦꯀꯦꯟ ꯈꯔꯗꯤ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯅ ꯂꯟꯆꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯟꯆꯥꯁꯨ ꯃꯁꯥꯗꯨ ꯈꯔꯗꯤ ꯊꯀꯠꯂꯤ꯫ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ ꯊꯣꯏꯕꯤꯒꯤ ꯄꯥꯝꯕꯣꯝꯗꯨ ꯐꯠ ꯊꯥꯗꯣꯛꯂꯒ ꯍꯪꯂꯛꯏ꯫ ꯁꯦꯜ ꯂꯩꯇ꯭ꯔꯕꯣ? ꯊꯣꯏꯕꯤꯁꯨ ꯂꯩꯇ꯭ꯔꯦ, ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯟꯆꯥ ꯄꯣꯀꯦꯠꯇꯒꯤ ꯂꯨꯄꯥ 10 ꯆꯞꯄꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤ꯫ ꯁꯦ꯫ ꯃꯣꯡ ꯍꯥꯗꯕ ꯅꯨꯄꯥꯗꯨꯒꯤ ꯏꯊꯥ ꯊꯥꯖꯗꯕ ꯃꯇꯧ ꯑꯗꯨꯗ ꯁꯦꯜꯗꯨ ꯂꯧꯕꯗꯤ ꯂꯥꯏꯔꯗꯅ ꯃꯁꯥꯗꯨ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯗꯤꯋꯥꯂꯤꯒꯤ ꯃꯩꯉꯥꯜ ꯃꯔꯛ ꯑꯗꯨꯗ ꯃꯥꯕꯨ ꯌꯦꯡꯂꯤꯕꯗꯨ ꯂꯟꯆꯥꯁꯨ ꯃꯤꯠꯌꯦꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯕꯒꯨꯝ ꯃꯈꯨꯠ ꯃꯁꯥ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ ꯆꯞ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯊꯣꯏꯕꯤꯕꯨ ꯌꯦꯡꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯤꯕꯗꯨ ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯁꯨ ꯑꯅꯤꯃꯛ ꯋꯥꯈꯜꯗ ꯑꯃꯠꯇ ꯆꯪꯗꯦ꯫ ꯃꯤꯠꯀ ꯃꯤꯠ ꯆꯥꯟꯅꯗꯨꯅ ꯌꯦꯡꯅꯔꯤꯕꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯛꯁꯤꯟꯅꯧ ꯇꯝꯂꯝꯕꯒꯤꯔ ꯍꯤꯗꯥꯛ ꯈꯔ ꯉꯥꯎꯕ ꯅꯤꯄꯥ ꯑꯃꯅ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯂꯟꯆꯥꯒꯤ ꯅꯥꯡꯒꯜꯗ ꯏꯜꯂꯛꯄꯗꯒꯤ ꯂꯦꯞꯂꯤꯕ ꯑꯗꯨꯗꯒꯤ ꯂꯟꯆꯥ ꯈꯔꯒ ꯍꯦꯟꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯍꯦꯟꯅ ꯅꯛꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯃꯥꯏꯗꯨ ꯊꯣꯏꯕꯤꯒꯤ ꯃꯥꯏ ꯃꯄꯥꯗ ꯆꯞ ꯍꯦꯛ ꯆꯥꯅꯩ꯫ ꯅꯥꯇꯣꯟ ꯑꯅꯤꯗꯨ ꯊꯦꯡꯅꯒꯗꯧꯕ ꯈꯖꯤꯛꯇꯅꯤ ꯋꯥꯠꯂꯤꯕꯗꯨ꯫ ꯏꯊꯛ ꯊꯀꯠꯅ ꯂꯩꯔꯝꯕꯒ ꯊꯣꯏꯕꯤꯗꯤ ꯁꯣꯔ ꯍꯣꯟꯗ꯭ꯔꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ ꯑꯆꯤꯛꯄ ꯃꯐꯝꯗ ꯂꯩꯔꯝꯕ ꯑꯣꯏꯔꯒꯗꯤ ꯃꯤꯍꯨꯜꯒꯤ ꯃꯈꯣꯜ ꯁꯣꯏꯗꯅ ꯍꯧꯅ ꯇꯥꯔꯝꯒꯅꯤ꯫ ꯃꯈꯨꯠꯇꯨ ꯃꯊꯟꯇ ꯆꯦꯠꯅ ꯄꯥꯏꯁꯤꯟꯖꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯄꯤ꯫ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯗꯤ ꯂꯟꯆꯥꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯅꯥꯊꯩꯕꯁꯨ ꯉꯝꯗꯦ꯫ ꯂꯒꯥꯎ ꯑꯣꯠꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯂꯒꯥꯎ ꯂꯒꯥꯎ ꯍꯥꯏꯗꯅ ꯂꯥꯎꯔꯛꯄꯗꯨꯗ ꯂꯟꯆꯥ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯁꯥꯗꯨ ꯈꯔ ꯈꯖꯤꯛ ꯍꯟꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯋꯥꯗꯤ ꯉꯥꯡꯗ ꯊꯥꯔꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯂꯧꯔꯒ ꯂꯨꯄꯥ 10 ꯆꯞꯄꯤꯗꯨ ꯄꯥꯏꯍꯜꯂꯤ꯫ ꯊꯣꯏꯕꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯈꯤꯕ ꯃꯇꯥꯡꯗꯨꯅꯤ, ꯂꯟꯆꯥꯅ ꯋꯥꯗꯤ ꯉꯥꯡꯗ ꯎꯠꯂꯤꯕ ꯃꯇꯧꯗꯨꯅꯤ ꯃꯤꯍꯨꯜ ꯊꯧꯜ ꯁꯨꯗ꯭ꯔꯕꯅꯤ꯫ ꯃꯁꯥ ꯄꯨꯝꯕꯁꯨ ꯃꯩꯅ ꯆꯤꯡꯕꯒꯨꯝ ꯖꯤꯡ ꯖꯤꯡ ꯂꯥꯎꯔꯦ꯫ ꯊꯃꯣꯏꯁꯨ ꯌꯨꯍꯥꯔ ꯍꯥꯕꯒꯨꯝ ꯊꯛ ꯊꯛ ꯅꯤ꯫
ꯁꯦꯜꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯉꯤ ꯏꯊꯛ ꯊꯛꯀꯠꯂꯤꯕ ꯃꯁꯥꯗꯨ ꯍꯟꯊꯔꯛꯅꯕ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩ ꯁꯦꯀꯦꯟ ꯈꯔꯗꯤ ꯑꯗꯨꯒ ꯀꯗꯥꯏꯗ ꯊꯥꯁꯤꯒꯦ ꯈꯟ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯁ ꯇꯥꯃꯣꯂꯟꯁꯤ ꯃꯤ ꯍꯥꯠꯇꯧꯔꯤ ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯤꯗꯅꯤ ꯑꯩꯅ ꯉꯥꯟꯊꯣꯏꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯕ ꯍꯦꯛ ꯍꯦꯛ ꯀꯥꯎꯊꯣꯛꯀꯦ ꯇꯧꯔꯤꯁꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯣꯟꯗ꯭ꯔꯪ ꯇꯧꯔꯤꯕꯗꯨ ꯇꯥꯏꯕꯪꯗꯁꯨ ꯃꯃꯤ ꯇꯥꯔꯗꯨꯅ ꯃꯥꯏꯊꯣꯡꯗꯨ ꯃꯊꯥ ꯁꯥꯕ ꯃꯥꯅ ꯂꯦꯞꯂꯤ ꯑꯎꯕ ꯑꯃꯅꯗꯤ ꯂꯒꯥꯎꯗ ꯁꯦꯜ ꯃꯥꯡꯕꯒꯤ ꯃꯊꯥ ꯁꯥꯕ ꯃꯥꯜꯂꯝꯒꯅꯤ ꯂꯟꯆꯥꯅꯁꯨ ꯁꯣꯏꯗꯅ ꯑꯗꯨꯝꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨꯗꯤ ꯂꯩꯁꯥ ꯐꯥꯔꯛꯄꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯎ ꯇꯪꯅꯤꯡꯂꯛꯄꯒꯤ ꯊꯃꯣꯏꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯤꯕꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯂꯒꯥꯎꯒꯤ ꯃꯥꯏꯀꯩꯁꯤꯡ ꯑꯗꯨꯗ ꯁꯦꯜ ꯊꯥꯔꯤꯕꯗꯨ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯕꯦꯠ ꯃꯆꯥ ꯑꯃꯁꯨ ꯇꯧꯔꯤ ꯊꯝꯕꯥꯜꯁꯦ ꯍꯦꯛ ꯐꯥꯎꯔꯕ ꯑꯩ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤ ꯑꯗꯨꯁꯨ ꯇꯥꯃꯣꯂꯟ ꯍꯦꯛ ꯐꯥꯎꯗ꯭ꯔꯕ ꯑꯃꯨꯛ ꯍꯟꯅ ꯂꯒꯥꯎ ꯅꯪ ꯊꯥꯔꯔꯣꯏ ꯀꯣꯏꯗꯦ ꯕꯦꯠꯇꯨ ꯍꯦꯛ ꯇꯧꯕꯒ ꯂꯟꯆꯥꯅ ꯄꯤꯕ ꯂꯨꯄꯥ 10 ꯆꯞꯄꯤꯗꯨ ꯃꯆꯤꯟꯗꯒ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯖꯤꯜꯂꯒ ꯁꯨꯔ ꯁꯨꯔ ꯅꯩꯁꯤꯜꯂꯒ ꯊꯥꯗꯩ ꯃꯇꯧꯗꯨ ꯂꯟꯆꯥꯗꯤ ꯅꯥꯀꯜꯗꯒꯤ ꯀꯨꯞꯅ ꯌꯦꯡꯂꯤꯕꯅꯤ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯌꯦꯡꯂꯤꯕꯗꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯗꯨ ꯆꯤꯟꯕꯥꯜꯗꯨ ꯅꯥꯟꯕ ꯁꯥꯁꯤꯟꯅꯔꯒ ꯈꯥꯡꯉꯤ ꯑꯋꯣꯏꯕ ꯕꯦꯠꯁꯨ ꯅꯠꯇꯦ ꯀꯅꯥꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯁꯦꯡꯕꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯑꯣꯏꯔꯕꯗꯤ ꯕꯦꯠꯇꯨ ꯇꯧꯔꯒ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯐꯪꯒꯅꯤ ꯐꯪꯂꯣꯏ ꯍꯥꯏꯅ ꯄꯪꯌꯦꯡꯗ ꯌꯦꯡꯅꯔꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯋꯥꯈꯜꯗꯨꯅꯗꯤ ꯆꯦꯛꯁꯤꯟꯅ ꯊꯥꯖꯕꯃꯒ ꯂꯣꯏꯅꯅ ꯇꯧꯔꯤꯕꯅꯤ ꯃꯤꯍꯨꯜꯁꯨ ꯑꯔꯣꯏꯕꯤꯗ ꯆꯣꯡꯉꯤ ꯊꯝꯕꯥꯜ ꯂꯥꯛꯇ꯭ꯔꯒꯗꯤ ꯀꯝꯗꯧꯒꯅꯤ ꯃꯈꯨꯠꯀꯤ ꯈꯨꯖꯤꯟꯗꯨ ꯆꯤꯛꯇꯨꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯂꯒꯥꯎ ꯎꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯀꯔꯤ ꯃꯔꯨꯕꯨ ꯊꯣꯛꯂꯛꯀꯅꯤ ꯈꯟꯕꯗ ꯃꯤꯍꯨꯜꯁꯨ ꯁꯨꯗ꯭ꯔꯕꯅꯤ ꯉꯥꯡꯁꯪ ꯉꯥꯡꯕ ꯊꯝꯕꯥꯜꯗꯨ ꯊꯣꯛꯂꯛꯄꯒꯤ ꯃꯍꯨꯠꯇ ꯃꯨꯁꯤꯟ ꯃꯨꯕ ꯉꯥꯡꯂꯁꯨ ꯔꯥꯁꯤ ꯂꯩꯇꯅ ꯉꯥꯡꯕ ꯃꯔꯨꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯊꯣꯛꯂꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯈꯜꯂꯤ ꯄꯨꯛꯅꯤꯡꯗꯁꯨ ꯊꯝꯕꯥꯜ ꯍꯥꯏꯅ ꯁꯣꯔ ꯍꯣꯟꯗꯕ ꯃꯈꯩ ꯁꯣꯜꯂꯤ ꯄ꯭ꯂꯤꯁ ꯄ꯭ꯂꯤꯁ ꯊꯝꯕꯥꯜ ꯄ꯭ꯂꯤꯁ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯉꯥꯎꯔꯒ ꯆꯠꯂꯅꯤ ꯄ꯭ꯂꯤꯁ ꯂꯒꯥꯎ ꯈꯥꯎꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯄꯨꯔꯥ ꯑꯌꯥꯕꯤꯅꯤ ꯃꯔꯨꯗꯨ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯤ ꯃꯌꯥꯝꯗꯨ ꯁꯦꯜ ꯊꯥꯗꯕ ꯂꯦꯞꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯇꯧꯗꯅ ꯂꯩ ꯊꯣꯏꯕꯤꯗꯤ ꯃꯇꯧꯗꯨ ꯉꯥꯏꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯥꯎꯔꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯃꯤꯒꯤꯗꯤ ꯃꯊꯧꯅꯤ ꯇꯧꯔꯤꯕꯗꯨ ꯈꯪꯕꯤꯕ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯤꯍꯨꯜ ꯀꯔꯝꯕ ꯄꯨꯡꯂꯣꯟꯒꯤ ꯇꯟꯊꯥꯗ ꯖꯒꯣꯏ ꯁꯥꯔꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯁꯦꯜ ꯊꯥꯗꯔꯤꯕꯗꯨ ꯈꯔ ꯀꯥꯟꯅꯔꯛꯄꯒ ꯎꯞꯂꯤꯕꯗꯨ ꯐꯠ ꯍꯥꯏꯒꯠꯂꯦ ꯎꯔꯦ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯅ ꯊꯝꯕꯥꯜ ꯃꯔꯤ ꯂꯥꯛꯄꯗꯨ ꯊꯣꯏꯕꯤ ꯊꯝꯕꯥꯜ ꯃꯔꯨ ꯃꯌꯥꯝꯗꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯈꯪꯆꯣꯡ ꯍꯦꯛ ꯆꯣꯡꯉꯤ ꯂꯟꯆꯥꯕꯨꯁꯨ ꯂꯣꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯗꯤ ꯃꯌꯥꯝꯒꯤ ꯃꯇꯧꯕꯨ ꯌꯦꯡꯕꯗ ꯊꯣꯏꯕꯤꯒꯤ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯤꯕ ꯅꯠꯇꯦ ꯁꯦꯜ ꯐꯥꯎꯕꯒꯤ ꯅꯠꯇꯦ ꯍꯔꯥꯎꯔꯤꯕꯗꯨ ꯋꯥꯈꯜꯗ ꯃꯊꯟꯇ ꯕꯦꯠ ꯃꯆꯥ ꯑꯃ ꯇꯧꯖꯈꯤꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯦ ꯈꯜꯂꯨꯕꯗꯅꯤ ꯁꯦꯜꯗꯨ ꯂꯧꯔꯒ ꯊꯣꯏꯕꯤꯅ ꯍꯔꯥꯎꯅ ꯑꯃꯨꯛ ꯂꯩꯊꯣꯔꯛꯄꯗ ꯍꯟꯗꯛꯃꯨꯛꯇꯤ ꯂꯟꯆꯥꯒꯤ ꯃꯤꯠꯌꯦꯡꯒ ꯆꯥꯟꯅꯔꯦ ꯑꯗꯨꯕꯨ ꯀꯨꯏꯅꯗꯤ ꯌꯦꯡꯅꯕ ꯅꯠꯇꯦ ꯑꯅꯤꯃꯛ ꯃꯤꯠꯌꯦꯡ ꯑꯗꯨ ꯐꯠ ꯐꯠ ꯍꯣꯡꯗꯣꯛꯅꯩ ꯂꯒꯥꯎ ꯑꯗꯨꯗ ꯃꯥꯏ ꯑꯃꯨꯛ ꯀꯣꯟꯁꯤꯟꯅꯩ ꯊꯣꯏꯕꯤꯗꯗꯤ ꯑꯃꯨꯛꯀ ꯊꯥꯈꯤꯅꯨ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯨꯡꯁꯤꯕꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯕꯨꯡꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯣꯡꯃꯇ ꯀꯨꯏꯅ ꯃꯤꯠꯆꯥꯟꯅꯕ ꯉꯝꯖꯗꯦ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯊꯣꯏꯕꯤ ꯂꯟꯆꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯀꯟꯈꯠꯂꯛꯏ ꯃꯊꯃꯣꯏꯗꯅ ꯍꯔꯥꯎꯃꯟꯕꯒꯤ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡ ꯏꯪꯕ ꯃꯣꯡ ꯍꯥꯗꯕ ꯂꯟꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗꯅꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯍꯨꯜꯂꯔꯤꯕ ꯅꯨꯡꯁꯤꯕꯒꯤ ꯇꯟꯊꯥ ꯅꯥꯏꯕ ꯄꯨꯡꯂꯣꯟꯗ ꯊꯃꯣꯏꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯅꯤꯡꯂꯤꯕ ꯂꯨꯄꯥ 10ꯗꯒꯤ ꯐꯥꯎꯔꯛꯈꯤꯕ ꯁꯦꯜꯁꯤꯡꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯇ꯭ꯔꯤ ꯉꯥꯟꯊꯣꯏꯗꯤ ꯃꯥꯡꯕ ꯌꯥꯕ ꯃꯥꯡꯍꯜꯂꯒ ꯇꯣꯛꯂꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯍꯨꯝꯗꯨ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯂꯝꯕꯤ ꯂꯥꯛꯄꯗ ꯊꯣꯏꯕꯤꯒ ꯉꯥꯟꯊꯣꯏꯒꯅ ꯃꯥꯡ ꯊꯥꯏ ꯂꯟꯆꯥꯅ ꯇꯨꯡ ꯑꯣꯏꯔꯞ ꯆꯠꯂꯤ ꯑꯅꯤꯗꯨꯗꯤ ꯂꯒꯥꯎꯗ ꯁꯦꯜ ꯃꯥꯡꯕꯗꯨ ꯀꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ ꯉꯁꯥꯏ ꯀꯥꯞꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯇꯧꯔꯤ
ꯑꯩꯒꯤ ꯐꯣꯇꯣꯁꯤꯡꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯐꯣꯟꯗ ꯊꯥꯔꯛꯎꯀꯣ. ꯊꯥꯔꯛꯀꯦ. ꯑꯗꯣ ꯄꯥꯕꯨꯡꯆꯥꯒꯤ ꯐꯣꯟꯗ ꯇꯥꯃꯣ ꯂꯟꯒꯤ ꯅꯝꯕꯔ ꯌꯥꯎꯔꯝꯒꯗ꯭ꯔꯣ? ꯈꯪꯗꯦ. ꯉꯥꯟꯊꯣꯏꯗꯨ ꯃꯅꯤꯡꯗ ꯆꯠꯂꯤꯕ ꯃꯕꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯍꯪꯉꯤ. ꯇꯥꯃꯣ, ꯄꯥꯕꯨꯡꯆꯥꯒꯤ ꯅꯝꯕꯔ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦ. ꯑꯁ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯨꯗꯤ? ꯐꯣꯇꯣꯗꯤ ꯌꯦꯡꯅꯤꯡꯉꯤ. ꯑꯩ ꯄꯥꯕꯨꯡꯆꯥꯒꯤ ꯅꯝꯕꯔ ꯈꯪꯉꯤ. ꯑꯩ ꯄꯤꯔꯝꯒꯦ. ꯑꯗꯨꯗ ꯍꯣꯔꯦꯟ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯛꯎ. ꯂꯟꯆꯥ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯤꯠꯂꯝꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯂꯒ ꯐꯤꯌꯥꯟꯗ ꯑꯃꯨꯛ ꯌꯥꯟꯁꯤꯜꯂꯤ. ꯅꯤꯡꯁꯥ ꯁꯣꯔ ꯑꯃꯨꯛ ꯍꯣꯟꯗꯣꯛꯂꯒ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯥ ꯆꯠꯊꯅꯕ ꯇꯧꯔꯤꯉꯩ ꯃꯃꯥ ꯍꯦꯃꯥ ꯆꯪꯂꯛꯇꯨꯅ, ꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯄꯣꯊꯥꯔꯣꯗꯅ. ꯑꯍꯣꯏ ꯃꯥ, ꯀꯨꯏꯅ ꯂꯩꯔꯔꯣꯏꯗ. ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ. ꯍꯌꯦꯡ ꯉꯟꯅ ꯍꯦꯛ ꯍꯧꯒꯠꯂꯨ. ꯇꯟꯖꯥ ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯕꯨꯡ ꯇꯥꯅꯕ ꯂꯥꯎꯔꯛꯏ. ꯇꯥꯃꯣ, ꯃꯦꯁꯦꯖ ꯊꯥꯈ꯭ꯔꯕꯣ? ꯊꯥꯈ꯭ꯔꯕꯅꯤ. ꯊꯣꯏꯕꯤꯗꯣ ꯑꯩꯒꯤ ꯐꯣꯇꯣ ꯊꯥꯔꯛꯇ꯭ꯔꯤꯕꯣ? ꯊꯥꯔꯛꯇꯦ. ꯉꯥꯟꯊꯣꯏ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯇꯨꯝꯅꯤꯡꯕꯅꯤ. ꯊꯣꯏꯕꯤꯅ ꯊꯥꯔꯛꯇ꯭ꯔꯤ ꯍꯥꯏꯕꯗꯨꯗ ꯑꯁꯨꯝ ꯉꯥꯏꯕ ꯑꯣꯏꯅ ꯇꯤꯡꯀꯜ ꯑꯃ ꯄꯥꯏꯈꯠꯂꯒ ꯄꯥꯕ ꯁꯥꯟꯅꯔꯒ ꯃꯇꯝ ꯂꯦꯜꯂꯤ. ꯍꯀꯥꯝꯁꯨ ꯋꯥ ꯋꯥ ꯆꯜꯂꯤ. ꯋꯥꯔꯨꯔꯕ ꯃꯥꯜꯂꯤ ꯅꯨꯃꯤꯠꯇꯨꯃ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯟꯕꯗ. ꯂꯟꯆꯥꯁꯨ ꯂꯥꯏꯔꯤꯛꯇꯨ ꯉꯥꯏꯍꯥꯛ ꯄꯥꯔꯝꯂꯒ ꯇꯨꯃꯤꯟꯅ ꯐꯝ ꯊꯥꯔꯦ. ꯐꯃꯨꯡ ꯍꯦꯛ ꯆꯪꯕꯒ ꯋꯥꯆꯦꯞꯇ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯆꯪꯗꯨꯅ ꯌꯦꯡꯉꯤ. ꯃꯆꯜꯒꯤ ꯐꯣꯇꯣ ꯉꯥꯛꯇꯅꯤ. ꯅꯨꯡꯇꯤꯒꯤ ꯎꯗꯅ ꯂꯩꯔꯕ ꯃꯁꯛꯁꯤꯕꯨ ꯍꯥꯏꯕꯒꯨꯝ ꯊꯑꯣꯏꯅ ꯌꯦꯡꯕꯗꯤ ꯅꯠꯇꯦ. ꯐꯠ ꯐꯠ ꯃꯊꯪ ꯃꯊꯪ ꯌꯦꯡꯉꯤ. ꯆꯞ ꯃꯥꯟꯅꯕ ꯄꯣꯁꯅ ꯑꯌꯥꯝꯕ ꯑꯣꯏꯕꯗꯨꯗ ꯀꯨꯏꯅ ꯑꯃꯠꯇ ꯌꯦꯡꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯐꯣꯇೋ ꯑꯃꯗ ꯈꯨꯕꯤꯗꯨ ꯆꯞ ꯂꯦꯞꯄꯤ. ꯃꯆꯜꯕꯨ ꯐꯖꯩ ꯐꯖꯗꯦ ꯊꯋꯥ ꯁꯥꯔꯝꯗꯕꯗꯨ ꯃꯆꯜꯒꯤ ꯐꯣꯇꯣ ꯐꯖꯕ ꯌꯥꯎꯔꯝꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯊꯣꯏꯕꯤꯒ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇೋ ꯑꯣꯏꯔꯝꯕꯒꯤꯔ ꯈꯪꯗꯦ. ꯉꯥꯏꯍꯥꯛꯇꯤ ꯐꯣꯇೋ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗꯦ. ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯕꯗꯁꯨ ꯊꯣꯏꯕꯤ ꯌꯥꯎꯔꯝꯃꯤ. ꯑꯅꯤꯗꯨꯅ ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯀꯥꯞꯂꯤꯕ ꯄꯣꯁꯁꯤꯡ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯗꯨꯕꯨ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯅꯣꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯗ ꯀꯔꯤ ꯑꯍꯦꯟꯕ ꯈꯟꯕꯒꯤꯅꯣ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ. ꯋꯥ ꯉꯥꯡꯒꯟꯗꯕ ꯅꯤꯄꯥꯃꯥꯒꯤ ꯃꯇꯧꯗꯣ. ꯉꯁꯤꯁꯨ ꯌꯦꯡꯂꯤ ꯊꯣꯏꯕꯤꯒꯤ ꯑꯦꯀꯥꯎꯟꯗ ꯊꯥꯒꯠꯂꯤꯕ ꯐꯣꯇೋ ꯃꯌꯥꯝ ꯑꯗꯨ. ꯐꯣꯇꯣꯁꯤꯡꯗꯨ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯃꯆꯜꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ. ꯉꯥꯟꯊꯣꯏꯗꯤ ꯃꯕꯨꯡꯗ ꯀꯣꯜ ꯇꯧꯔꯛꯄꯁꯤ ꯃꯐꯝ ꯃꯇꯝ ꯌꯦꯡꯕꯤꯕ ꯅꯠꯇꯦ. ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯔꯛꯄꯅꯤ. ꯂꯟꯆꯥꯁꯨ ꯃꯆꯜꯅ ꯑꯗꯨꯝ ꯉꯝꯇꯛ ꯆꯠꯄꯅꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ. ꯑꯗꯨꯅ ꯃꯆꯜꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ. ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ. ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤ ꯃꯆꯜꯅ ꯃꯇꯝ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯜꯂꯒ ꯃꯆꯜꯕꯨ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯕꯅꯤ. ꯑꯗꯨꯕꯨ ꯉꯥꯟꯊꯣꯏ ꯍꯥꯟꯅꯒꯨꯝ ꯃꯕꯨꯡꯗ ꯃꯔꯩ ꯇꯧꯅꯕ ꯅꯤꯡꯉꯥꯏ ꯇꯧꯅꯕ ꯐꯣꯟ ꯇꯧꯔꯛꯄ ꯅꯠꯇꯦ. ꯃꯃꯥꯒꯤ ꯔꯣꯜ ꯂꯧꯔꯒ ꯍꯅꯨꯕꯤ ꯁꯥꯗꯅ ꯇꯧꯔꯛꯄꯅ ꯑꯌꯥꯝꯕꯅꯤ. ꯉꯁꯤꯁꯨ ꯐꯣꯟꯗꯨ ꯍꯦꯛ ꯇꯧꯔꯛꯄꯒ ꯃꯆꯥ ꯑꯃꯗ ꯍꯪꯕꯒꯨꯝ ꯀꯣꯏꯁꯟ ꯃꯊꯪ ꯃꯊꯪ ꯑꯦꯗꯚꯥꯏꯁ ꯃꯊꯪ ꯃꯊꯪ ꯄꯤꯊꯔꯛꯑꯦ. ꯇꯥꯃꯣ, ꯀꯥꯏꯗ ꯂꯩꯒꯦ? ꯃꯌꯥꯝ ꯄꯨꯜꯂꯤ. ꯀꯥꯏꯗ? ꯁꯔꯀꯔꯅꯥꯒꯤꯗ. ꯊꯦꯡꯉꯦ, ꯍꯜꯂꯣꯗꯅ. ꯍꯜꯂꯗꯧꯅꯤ ꯉꯥꯛꯇꯪ ꯂꯩꯔꯒ. ꯁꯨꯇꯤ ꯐꯪꯉꯤꯗꯣ ꯌꯨꯝꯗꯁꯨ ꯈꯔ ꯊꯣꯛꯂꯛꯄ ꯌꯥꯕꯅꯤ ꯇꯥꯃꯣ. ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯀꯠꯄꯗ ꯂꯣꯏꯔꯦ. ꯆꯥꯛꯀꯧꯕꯁꯨ ꯇꯥꯃꯣ ꯑꯃꯨꯛ ꯌꯥꯎꯔꯔꯣꯏ. ꯂꯟꯆꯥ ꯅꯣꯛꯐꯦꯠ ꯇꯧꯏ. ꯍꯟꯗꯛꯀꯤ ꯍꯣꯂꯤꯗꯦ ꯃꯇꯝꯁꯦ ꯇꯦꯟꯃꯟꯕꯒꯤ ꯇꯧꯕꯅꯤ. ꯏꯃꯥꯗꯣ ꯁꯥꯎꯔꯤꯔꯥ ꯈꯪꯗꯦ. ꯑꯩꯅ ꯀꯣꯜ ꯇꯧꯕꯁꯨ ꯄꯥꯏꯈꯠꯇꯦꯅꯦ. ꯑꯩꯒ ꯉꯁꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯩ. ꯇꯥꯃꯣ ꯐꯣꯟ ꯇꯧꯔꯛꯑꯃꯦꯅ ꯍꯥꯏꯌꯦ. ꯑꯩꯅꯗꯤ ꯍꯥꯏꯈꯤꯕꯅꯤ ꯀꯣꯜ ꯇꯧꯔꯛꯄꯗ ꯄꯥꯏꯈꯠꯂꯨ. ꯇꯥꯃꯣꯒꯤ ꯊꯕꯛꯁꯤꯒ ꯇꯣꯏꯅ ꯀꯣꯜ ꯇꯧꯅꯕ ꯐꯪꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯅ. ꯏꯃꯥꯗ ꯅꯪꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯀꯔꯤ ꯂꯩꯕꯤꯔꯒꯦ ꯍꯪꯒꯦ ꯇꯧꯕꯅꯤ. ꯏꯃꯥꯅ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦ? ꯀꯩꯅꯣ ꯂꯩꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯂꯩꯔꯝꯃꯣꯅ ꯍꯥꯏꯈꯤꯕꯅꯤ. ꯑꯩ ꯍꯪꯗꯦ. ꯐꯔꯦ ꯐꯔꯦ. ꯑꯩꯁꯨ ꯌꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯀꯩꯀꯩꯅꯣ ꯑꯝꯇ ꯂꯩꯕꯤꯕ ꯉꯝꯗ꯭ꯔꯦ ꯍꯟꯗꯛꯇꯤ. ꯁꯦꯜ ꯑꯣꯏꯅ ꯀꯥꯞꯄꯛꯑꯒꯦꯀꯣ. ꯁꯦꯜꯒꯤ ꯋꯥꯗꯤ ꯌꯥꯔꯅꯤꯗ. ꯇꯥꯃꯣ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ. ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯀꯥꯏꯅꯒ ꯕꯤꯠꯀ ꯑꯝꯇ ꯂꯩꯇꯦ. ꯍꯦ, ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ. ꯃꯇꯥꯡ ꯆꯥꯗꯕꯒꯤ ꯇꯧꯕꯁꯤꯗ. ꯈꯪꯖꯔꯦ ꯌꯥꯔꯦ. ꯏꯃꯥꯒꯤ ꯆꯀ꯭ꯔꯤ ꯇꯥꯅꯤꯡꯗꯕꯒꯤ ꯊꯑꯣꯏꯅ ꯌꯨꯝꯗ ꯊꯣꯛꯂꯛꯇ꯭ꯔꯒ. ꯑꯗꯨꯒꯤ ꯅꯠꯇꯦꯃꯤ. ꯊꯕꯛꯅ ꯌꯥꯗꯕꯒꯤꯅꯤ ꯍꯥꯏꯔꯦꯗꯅ. ꯑꯩ ꯁꯣꯏꯗꯅ ꯃꯊꯪꯒꯤ ꯁꯨꯇꯤꯗ ꯊꯣꯛꯂꯛꯀꯗꯣꯏꯅꯤ. ꯇꯣꯝꯊꯤꯟꯗꯤ ꯇꯨꯝꯈ꯭ꯔꯕꯣ? ꯇꯨꯝꯍꯧꯔꯦ. ꯑꯩꯗꯤ ꯉꯁꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯏꯌꯦ.
ꯑꯗꯨꯒꯤ ꯃꯄꯥꯒ ꯂꯩꯍꯧꯔꯦ꯫ ꯐꯔꯦ ꯐꯔꯦ ꯇꯥꯃꯣ, ꯋꯥ ꯊꯩꯗꯣꯛꯅꯕ ꯇꯧꯒꯅꯨ꯫ ꯇꯥꯃꯣꯅ ꯌꯨꯝꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯗꯣ ꯏꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯇꯛꯁꯤꯜꯂꯛꯀꯅꯤ ꯈꯪꯕꯒꯤꯅꯤ꯫ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯀꯣ꯫ ꯃꯆꯜꯒꯤ ꯑꯦꯗꯚꯥꯏꯁ ꯀ꯭ꯂꯥꯁꯇꯣ ꯍꯧꯔꯛꯀꯗꯧꯔꯦ ꯈꯪꯂꯗꯨꯅ ꯇꯦꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯏ ꯅꯠꯇꯦꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯉꯥꯟꯊꯣꯏ ꯃꯕꯨꯡꯗ ꯑꯦꯗꯚꯥꯏꯁ ꯄꯤꯊꯔꯦ꯫ ꯇꯥꯃꯣ, ꯆꯍꯤꯗꯣ ꯁꯨꯝ ꯌꯥꯝꯁꯤꯟꯈꯤꯅꯨꯀꯣ, ꯃꯨꯟꯅ ꯈꯜꯂꯨ꯫ ꯑꯩ ꯐꯥꯎꯕ ꯏꯆꯥ ꯆꯥꯎꯔꯕꯅꯤ, ꯑꯗꯨꯒ ꯇꯥꯃꯣꯅ ꯁꯨꯝ ꯅꯨꯄꯤ ꯊꯤꯗꯗꯅ ꯂꯩꯕꯗꯣ ꯃꯤꯅ ꯑꯩ ꯑꯣꯏꯅ ꯉꯥꯡꯅꯕ ꯍꯧꯔꯕꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤꯁꯨ ꯈꯔ ꯈꯜꯂꯨ꯫ ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯌꯨꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯄ ꯉꯝꯕ ꯅꯠꯇꯦ꯫ ꯑꯍꯜ ꯑꯅꯤꯗꯣ ꯅꯪꯅ ꯌꯨꯝꯁꯨ ꯀꯣꯅꯨꯃꯨꯛ ꯆꯥꯎꯅ ꯁꯥꯖꯤꯜꯂꯤ, ꯑꯗꯨꯒ ꯈꯨꯅꯨ ꯈꯣꯡꯕꯗꯧꯅ ꯂꯩꯔꯤꯗꯣ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯩ ꯚꯥꯞ ꯂꯣꯏꯅ ꯇꯥꯏ, ꯀꯩꯗꯧꯔꯒꯦ? ꯚꯥꯞ ꯇꯥꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏꯌꯦ꯫ ꯉꯥꯟꯊꯣꯏ ꯌꯥꯔꯦ, ꯅꯊꯧ ꯇꯧꯔ ꯆꯠꯂꯣ꯫ ꯅꯪꯅ ꯗ꯭ꯌꯨꯇꯤ ꯇꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯖꯅ ꯂꯩꯌꯨ꯫ ꯃꯕꯨꯡꯕꯨ ꯃꯃꯥ ꯑꯃꯅ ꯉꯥꯡꯕꯒꯨꯝ ꯆꯩꯕ ꯉꯝꯂꯕꯁꯨ ꯃꯕꯨꯡꯒꯤ ꯋꯥꯍꯩ ꯑꯃꯗ ꯉꯥꯟꯊꯣꯏ ꯆꯤꯟꯊꯛꯇ ꯈꯨꯝꯗꯦ꯫ ꯑꯗꯨꯗꯤ ꯑꯩ ꯊꯝꯅꯕ ꯇꯧꯔꯒꯦ꯫ ꯇꯥꯃꯣꯁꯨ ꯊꯦꯡꯅ ꯂꯩꯔꯅꯨ, ꯍꯜꯂꯨꯀꯣ꯫ ꯍꯣꯏꯅꯦ꯫ ꯉꯥꯟꯊꯣꯏꯒꯤ ꯀꯣꯜꯗꯨ ꯊꯝꯂꯒ ꯔꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯗ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯔꯛꯄ ꯑꯣꯐꯤꯁꯔ ꯈꯔꯗꯤ ꯍꯜꯂꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗꯨꯒ ꯃꯥꯌꯣꯛꯅꯩ꯫ ꯂꯟꯆꯥꯅ ꯀꯧꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯆꯥ ꯑꯄꯤꯛꯄ ꯑꯃ ꯂꯦꯡꯖꯨꯝꯗ ꯇꯨꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯟꯅ ꯀꯧꯔꯛꯏ꯫ ꯃꯊꯛ ꯊꯣꯡꯕꯗ ꯕꯦꯕꯥꯔꯅꯤ ꯎꯠꯂꯤꯕꯗꯨ꯫ ꯁꯔ, ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯧꯖꯔꯝꯃꯒꯦ꯫ ꯑꯩ ꯍꯜꯂꯗꯣꯏꯔꯣ? ꯍꯣꯏ ꯁꯔ꯫ ꯀꯩꯗ ꯍꯟꯒꯅꯤ ꯑꯗꯨꯗꯤ? ꯇꯦꯛꯁꯤ ꯀꯧꯈ꯭ꯔꯦ ꯁꯔ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯍꯜꯂꯗꯧꯅꯤ, ꯊꯧꯃꯤꯟꯅꯔꯁꯤ꯫ ꯂꯟꯆꯥ ꯂꯩꯍꯧꯔꯤꯕ ꯑꯇꯩ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯔꯤꯉꯩ ꯑꯣꯐꯤꯁꯔ ꯑꯃꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯃꯦꯖꯔ ꯁꯥꯍꯦꯕ, ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯔꯛꯄꯁꯨ ꯅꯠꯇꯦ, ꯉꯥꯛꯇꯪꯒ ꯄꯨꯟꯈꯤꯁꯤꯗꯅ꯫ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗ ꯉꯥꯏꯍꯧꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯉꯟꯅ ꯍꯜꯂꯛꯎ ꯍꯥꯏꯅ ꯑꯣꯔꯗꯔ ꯄꯤꯔꯛꯄ? ꯂꯟꯆꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫ ꯁꯔ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯑꯣꯔꯗꯔ ꯄꯤꯕꯤꯅꯕ ꯅꯨꯄꯤ ꯂꯩꯇ꯭ꯔꯒꯁꯨ ꯏꯆꯟꯅꯨꯄꯤꯅ ꯑꯣꯔꯗꯔ ꯇꯧꯊꯔꯤ, ꯑꯗꯨꯅ ꯊꯦꯡꯊꯕ ꯌꯥꯗ꯭ꯔꯕ꯫ ꯑꯗꯨꯗꯤ ꯅꯦꯛꯁ ꯄꯨꯟꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯄꯨꯟꯁꯦ ꯍꯥꯏꯕꯅꯣ ꯃꯦꯖꯔ ꯁꯥꯍꯦꯕꯄꯣ? ꯃꯊꯪꯒꯤ ꯁꯨꯇꯤꯗ ꯄꯨꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯔ꯫ ꯄꯣꯁꯇꯤꯡ ꯃꯐꯝꯗꯗꯤ ꯗꯦꯠ ꯀꯌꯥꯗ ꯆꯠꯀꯅꯤ ꯅꯪꯗꯤ? ꯍꯪꯆꯤꯠ ꯍꯜꯂꯅꯤ ꯁꯔ꯫ ꯃꯔꯛꯁꯤꯗ ꯗꯦꯜꯂꯤꯒꯤ ꯑꯀꯣꯏꯕꯁꯤ ꯀꯕꯛ ꯁꯨꯝ ꯌꯦꯡꯊꯣꯛꯎꯒꯦꯅ ꯈꯜꯂꯤ꯫ ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯃꯁꯨ ꯍꯦꯛ ꯌꯥꯎꯁꯤꯜꯂꯨ꯫ ꯃꯊꯪ ꯄꯨꯟꯕꯗꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯉꯟꯅ ꯍꯟꯕ ꯌꯥꯅꯕ꯫ ꯑꯣꯐꯤꯁꯔ ꯑꯃꯅ ꯍꯥꯞꯆꯤꯜꯂꯛꯄꯅꯤ꯫ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯆꯩ꯫ ꯂꯟꯆꯥꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯉꯛꯇ ꯅꯣꯝꯂꯝꯗꯨꯅ ꯃꯌꯥꯝꯗ ꯃꯈꯨꯠ ꯁꯣꯛꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈ꯭ꯔꯦ꯫ ꯑꯌꯨꯛꯇꯨ ꯄꯨꯔꯅꯤꯅ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯊꯣꯏꯕꯤꯅ ꯆꯥꯅꯤꯡꯒꯗꯧꯕꯗꯨ ꯃꯈꯜ ꯁꯨꯅ ꯁꯦꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯤꯉꯩ ꯅꯟꯗꯣꯅ, ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯕꯨ ꯍꯪꯆꯤꯠꯁꯦ ꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ? ꯍꯣꯏ ꯄꯥꯕꯨꯡꯆꯥ, ꯍꯣꯏ ꯄꯥꯕꯨꯡꯆꯥ꯫ ꯅꯟꯗꯣ ꯃꯥꯏꯊꯣꯡꯗꯨ ꯈꯖꯤꯛ ꯃꯛꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯅꯤꯡꯈꯤꯕ ꯑꯃꯠꯇ ꯑꯊꯤꯡꯕ ꯄꯤꯅꯤꯡꯗꯕꯅ ꯑꯌꯦꯠꯄꯗꯤ ꯄꯤꯔꯛꯇꯦ꯫ ꯐꯔꯦ ꯐꯔꯦ, ꯌꯨꯝꯗ ꯅꯃꯥꯒꯗꯤ ꯄꯥꯎ ꯐꯥꯎꯅꯔꯕ꯭ꯔꯣ ꯅꯪꯕꯣ? ꯍꯣꯏ꯫ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯈꯪꯂꯦ ꯊꯣꯏꯕꯤ ꯃꯌꯨꯝꯗ ꯂꯩꯍꯧꯕ ꯃꯃꯥ ꯃꯄꯥꯒ ꯀꯌꯥ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯗꯦ ꯍꯥꯏꯕꯗꯨ꯫ ꯊꯣꯏꯕꯤ, ꯅꯪ ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯈꯔꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯌꯨꯝꯒ ꯄꯥꯎ ꯈꯔ ꯐꯥꯎꯅꯕꯅ ꯐꯒꯅꯤ ꯈꯜꯂꯤꯅꯦ ꯄꯥꯕꯨꯡꯆꯥꯗꯤ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥ ꯅꯄꯥꯅꯤꯅꯦ꯫ ꯍꯣꯏ ꯄꯥꯕꯨꯡꯆꯥ꯫ ꯄꯨꯅꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯤ, ꯅꯪ ꯄꯥꯕꯨꯡꯆꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯅꯤꯡꯗꯕ ꯇꯧꯒꯅꯨꯀꯣ ꯅꯪ꯫ ꯏꯆꯦꯒ ꯄꯥꯎ ꯈꯔꯗꯤ ꯐꯥꯎꯅꯧꯀꯣ꯫ ꯅꯪꯅ ꯃꯣꯏꯕꯨ ꯀꯣꯜ ꯇꯧꯗ꯭ꯔꯕꯁꯨ ꯏꯆꯦꯅ ꯇꯧꯔꯛꯄꯗꯨꯗꯤ ꯄꯥꯏꯈꯠꯂꯨꯀꯣ ꯏꯕꯦꯝꯃ꯫ ꯍꯣꯏ ꯃꯆꯥ꯫ ꯅꯟꯗꯣꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯉꯦ ꯍꯥꯏꯕ ꯍꯦꯛ ꯇꯥꯕꯒ ꯅꯪ ꯄꯥꯕꯨꯡꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯃꯔꯝꯗ ꯇꯠꯇꯅ ꯍꯪꯂꯛꯂꯤꯕꯅꯤꯅꯦ ꯏꯆꯥ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤ ꯈꯨꯝꯗꯦ꯫ ꯃꯃꯥꯏꯗꯨ ꯕ꯭ꯔꯦꯛꯐꯥꯁ ꯍꯥꯞꯄ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯂꯨꯛꯊꯈꯤꯕꯗꯨꯗꯒꯤ ꯍꯪꯒꯠꯂꯛꯇꯦ꯫ ꯃꯇꯧ ꯑꯗꯨꯗ ꯄꯨꯅꯤ ꯈꯔ ꯌꯥꯡꯇꯛꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯋꯥꯔꯤꯗꯨ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯁꯥꯔꯁꯤ꯫ ꯑꯒ꯭ꯔꯥ ꯆꯠꯄ ꯊꯦꯡꯈꯤꯅꯤ꯫ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯁꯠ ꯆꯥꯁꯤꯜꯂꯨ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯣꯏꯕꯤꯗꯤ ꯗꯦꯜꯂꯤꯗ ꯀꯨꯏꯅ ꯂꯩꯔꯝꯕꯅ ꯃꯃꯥꯡꯗꯁꯨ ꯇꯥꯖ ꯃꯍꯜ ꯌꯦꯡꯕ ꯆꯠꯂꯨꯔꯦ꯫ ꯑꯗꯨꯅ ꯊꯑꯣꯏꯅ ꯆꯠꯅꯤꯡꯕ ꯐꯥꯎꯗꯦ꯫
ꯑꯗꯨꯕꯨ ꯃꯦꯃꯤꯒꯤ ꯈꯜꯂꯒ ꯀꯣꯏꯕꯁꯤ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯄꯨꯅꯤꯗꯤ ꯍꯥꯟꯅꯗꯒꯤ ꯂꯥꯡꯈ꯭ꯔꯕꯅꯤ꯫ ꯊꯣꯏꯕꯤ ꯍꯣꯏ ꯂꯥꯛꯄꯒ ꯍꯟꯗꯛꯁꯤ ꯁꯣꯏꯗꯅ ꯀꯣꯏꯕ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯗꯅ꯫ ꯃꯦꯃꯤꯕꯨꯁꯨ ꯀꯣꯏꯕ ꯄꯨꯕꯤꯕ, ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯊꯣꯏꯕꯤꯕꯨ ꯀꯣꯏꯕ ꯂꯥꯡꯕ ꯃꯌꯥꯝ ꯃꯔꯛꯇ ꯈꯔ ꯇꯤꯜꯍꯟꯅꯤꯡꯕꯒꯤ ꯊꯦꯝꯗꯨꯅ ꯄꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯌꯨꯝꯗ ꯂꯩꯍꯧꯕ ꯊꯣꯏꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ ꯃꯥꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯈꯔ ꯌꯦꯡꯂꯒ ꯇꯧꯕꯤꯌꯨ, ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯄꯨꯕꯤꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯨ ꯍꯥꯏꯗꯅ ꯁꯤꯟꯅꯔꯛꯄꯒꯤ ꯉꯁꯤ ꯑꯒ꯭ꯔꯥꯗ ꯆꯠꯇꯨꯅ ꯇꯥꯖ ꯃꯍꯜ ꯌꯦꯡꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫